census pangthokna delimitation tawnaba amasung women reservation amendment tawnaba puthokpa NDA gi bill parliament da uptuduna tukre habaki headline sam ko yaurija azama se ko prime minister Narendra Modi na duchingba NDA gi maikai dagi member chohum ga yankhai ni thoina vote pi ga dabada ko gi chani ga maudra ga nipan khaktana pi khiba lok sabha gi reject tawbadagi union minister Kiran Rijiju na bill asi withdraw tawkhibani habagi wafam neuza sa batang neuza gi opinion di kamai thamning sini hado akarani thabak tawbu matamda akoina atum ilai laina phongna tawbu singse ngasai aingi da majority khara lai akoina tawning taw yarani gan haibagi kanu khara su masada mami heta tarak pasina ne ya yamna phajaba nupi gi issue 33 akoigi percent reservation si akoi nari shakti ko bandhan kano akoi adhiniyam ga na 2023 da pass tawraga adum yagraba kanamtana kana yet palai traba pot abane nupi gi reservation nupi gi empowerment je masi kano si season ka madugi marumda ngasagi 2011 da kano base tawga census tawba aduga ngasagi population da base tawga kano tawo agi kano ma changjal yeba maramdi haiba mayam singa sida mamang da issue oigredana NRC gi ka gi mayam tawo matam da koi da ngasagi birth rate control patana tawo wakhal leiba south ki state mayam singsina population handarakpa adigi sona kandana kano ni birth control tawdaba khotaba swangi kano gi million gi oiba swai gi kano state sing sine UP ya kaidana ba population ji kan henkalakhiba adui taragadi hariba kano sing se delimitation tawrak taragadi seat masing je kano ni kano adum central si leiriba kano jinga state ahum mari sina adum paira lerani haibagi kano da adugumagi issue ji yawsalakpa ko lirin aduna southern gi state singsina madu yaningakta ba akoi di ecoin kano si representation pamakpa aduna akoi isamaksu pamini number of MPs du leningbal lejanu adu state ki pola agadi akoi di state leimani man india da leiba state mya je pekira sawgara state ji state adu taragadi kano ni akoi MP gi ma kano je magi oiba representation je masing da nataba magi power kano da lehen biro sini da in pamina samna UP dagi MP yankhai la exam la yarone adu taraga ju manipur dagi ani dang lera ju ahum dang lera ju MP sam dagi manipur MP amana MP kano gi yankhai gi kan power lei ga na amaina hairaga di adum ya ya bani magi area dugi darkar ai MP du thamjabai wani population gi ko thamjare khalaga ju state represent tor ko matam dadi kasai gi kano do kano state khuding maki MP je satmana magi percentage amagi kano ta thamaga di magi asengwa democracy ki kano do legani akoi MP ju magun yam chawrani dai kan da maram di MP sam yang khai leiba amada akoi MP ahum thare kalogo ritara di yankhai power laktoni akoi MP na vote pi matam da yankhai power ga leyaga di adwai to gana to pa state sa population ki base tora kan da magi jaga gi administration ki natraga magi kano mayam gi development kari gi yengsina ba gi da sarkar lai MP masing thamjoro to bu di state represent tora kan da di manaba percentage amada kano state khudi mo ki legini ga haiborom ba adu gum ga to hon adu natabi da yamna pick politics haiba tare ngasai gi kano majority we hongna ba akoi gi kano na state khana to india ji control to leina ba khona ba gi mami ka tab se asigum si yanjhallaga sidi pa do torini yawshalak ba hai tare akona delimitation bin 2026 ni aduna 2021 census ki base toraga tongni hai bani aduga union territory gi amendment bin 2020 ga 6 su yawri ni sidi da sigi mayam sigi marumgi fataba singsin nupi gi kano se reservation gi phajaba se masi mang thamaga lakpadagi ngasai madu ruling da leijaraga su kano gi atop maduna songa do state singi kano mayam duna yani ngakta bani habni aduna defeat tori ne ba aduna hoji pot se yam sengna nupi ngata gi bindum puthok piro mayam ka nam ta yel oi ri atop jingduna debate tawro sini aduna hoji ki kano se miyam si na atop opposition wero amo wero loi kane maji mayok te lai besing se nupi bu import over pam da kangbu ni gai tahan ba yana ba yamna kano sip propaganda kara rom da song walk to bra haina khali anyway aduna masi segregate to honingi khaidu honingi masa khaina porakan da nupi gi bindu to ana pass to honingi atai bin controversy lai ba tu mai masa khaina hojik hariba
mayam issues mayam si ju khara ta kho tor ko state ki oina pe state ko gi no ji haji gi bu aduna kana proportionate percentage amada che khanma masing irrespective of numbers na tabi de ko equal representation gi define to on changi have sai tham ge ko